ꯊꯋꯥꯏꯅ ꯇꯥꯕ ꯀꯅꯥ ꯑꯃ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯌꯣꯝꯈꯤꯕ ꯃꯤꯁꯛ ꯑꯃ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯃꯇꯧꯁꯤꯡꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯃꯥꯅ ꯀꯔꯤꯒꯤ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯣꯏꯗꯒꯦ? ꯄꯥꯝꯖꯕꯅꯤ ꯑꯁꯨꯝꯅ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯅꯤ ꯃꯤꯀꯨꯞꯇꯣ ꯂꯥꯝꯕ ꯐꯪꯂꯣꯏ ꯈꯜꯂꯨꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯡ ꯊꯛꯇ ꯂꯛꯅꯔꯨꯕꯒꯤ ꯃꯍꯨꯠ ꯇꯧꯔꯝꯒꯗꯕꯅꯤ ꯅꯤꯡꯉꯥꯏ ꯑꯣꯏꯅ꯫ ꯄꯥꯝꯖꯕ ꯃꯤꯀꯨꯞꯇꯨꯃꯗꯤ ꯑꯉꯝꯕ ꯃꯇꯝꯗ ꯐꯪꯖꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯟꯊꯈ꯭ꯔꯦ꯫ ꯊꯃꯣꯏ ꯁꯦꯡꯕ ꯅꯤꯡꯊꯧꯔꯦꯜ ꯑꯩꯅ ꯍꯨꯔꯥꯟꯕ ꯁꯥꯅ ꯎꯅ ꯊꯃꯣꯏ ꯍꯨꯕ ꯆꯪꯂꯨꯕ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯅꯤꯡꯖꯕꯗꯨꯃ ꯂꯩꯈꯤꯕꯅ ꯑꯣꯏꯈꯤꯕꯅꯤ ꯍꯨꯔꯥꯟꯕꯁꯨ꯫ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯔꯥꯟꯕꯅꯤ ꯈꯪꯂꯛꯄꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯅꯤꯡ ꯍꯟꯕꯒꯨꯝ ꯂꯨꯈꯣꯏ ꯀꯥꯅꯨꯡꯗꯨꯗ ꯍꯧꯈꯤꯕ ꯆꯩꯅꯥ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨꯒ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯈꯨꯏꯔꯞ ꯇꯧꯔꯕ ꯈꯨꯠꯁꯥꯗꯨꯗ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯨꯅ ꯄꯤꯕꯥ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯃꯔꯤ ꯆꯪꯂꯛꯄꯗꯨꯗ ꯂꯨꯈꯣꯏ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯆꯥꯁꯤꯡꯗꯨꯗ ꯇꯞꯂꯞ ꯌꯦꯡꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ ꯄꯤꯕꯥ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇꯗꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯇꯦ꯫ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯂꯥꯞꯇꯛ ꯂꯦꯞꯂꯒ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯔꯤꯁꯤꯁꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯂꯨꯈꯣꯏ ꯑꯔꯥꯝ ꯆꯤꯌꯔꯗ ꯐꯝꯅ ꯄꯤꯕꯥꯗ ꯌꯦꯡꯂꯝꯕꯗꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯔꯣꯕꯔꯠ, ꯔꯤꯁꯤ ꯑꯅꯤꯗ ꯇꯞꯂ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯤꯁꯤꯒꯤ ꯊꯕꯥꯛ ꯑꯃꯗꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯆꯥ? ꯀꯔꯥꯏꯗꯒꯤ ꯀꯔꯤꯒꯤ ꯏꯅꯣ? ꯅꯣꯏ ꯀꯩꯗꯧꯔꯨꯔꯦ? ꯔꯤꯁꯤ ꯂꯨꯈꯣꯏ ꯎꯔꯒ ꯃꯥꯕꯨ ꯑꯄꯣꯛꯄ ꯃꯄꯥ ꯃꯨꯍꯦꯟ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯥꯝꯕ ꯌꯥꯗ ꯈꯖꯥꯏꯊꯛꯇ ꯄꯤꯔꯥꯡꯁꯤꯡꯗꯣ ꯁꯤꯟꯗ ꯊꯥꯡꯅꯤꯡꯗ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯗꯨꯅ ꯐꯝꯂꯤꯕ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯊꯔꯛꯂꯒ ꯂꯨꯈꯣꯏꯒꯤ ꯈꯣꯡꯗ ꯁꯣꯛꯆꯩ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯂꯒ, ꯕꯕꯥ, ꯅꯆꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ꯫ ꯕꯕꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯔꯤꯁꯤꯗꯣ ꯍꯦꯛ ꯂꯥꯎꯒꯩ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯥꯎꯔꯦ꯫ ꯂꯨꯈꯣꯏꯗꯤ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯆꯥꯁꯤꯡꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗ ꯋꯥꯍꯧꯗꯣꯛ ꯑꯝꯇ ꯌꯥꯎꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨꯅ ꯂꯨꯈꯣꯏ ꯔꯤꯁꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯄꯤꯕꯥꯗ ꯇꯞꯂꯞ ꯌꯦꯡꯂꯛꯏ꯫ ꯏꯄꯥꯒꯤ ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯁꯦ? ꯀꯔꯤꯅꯣ ꯉꯁꯤ ꯅꯈꯣꯏꯅ ꯏꯄꯥꯗ ꯍꯥꯏꯔꯤꯕ ꯎꯍꯜꯂꯤꯕꯁꯤꯡꯁꯦ? ꯍꯥꯏꯌꯨ, ꯃꯌꯦꯛ ꯁꯦꯡꯉꯨ ꯏꯄꯥꯗ꯫ ꯄꯤꯕꯥ ꯀꯔꯤꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯇꯧꯗꯨ ꯈꯪꯂꯕ ꯔꯣꯕꯔꯠ ꯇꯞꯂꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯔꯤꯁꯤꯒꯤ ꯕꯕꯥ ꯃꯨꯍꯦꯟ ꯔꯤꯁꯤꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗꯨꯃꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯔꯣꯕꯔꯠ, ꯑꯗꯨꯕꯨ ꯈꯪꯂꯦ ꯃꯆꯥꯁꯤꯡꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯄꯨꯡ ꯐꯥꯗꯕ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯂꯨꯈꯣꯏ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯔꯩ ꯇꯧꯅꯕ? ꯋꯥꯗꯨ ꯔꯣꯕꯔꯠ ꯄꯟꯊꯗ꯭ꯔꯦ꯫ ꯔꯤꯁꯤꯅ ꯂꯤꯔꯛꯂꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯨꯈꯣꯏꯒꯤ ꯃꯥꯡꯗ ꯂꯤꯔꯛꯏ꯫ ꯂꯨꯈꯣꯏ ꯋꯥꯔꯤꯗꯣ ꯇꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯃꯃꯤꯠꯇꯣ ꯈꯪꯎꯏ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯈꯣꯏ ꯃꯆꯤꯟꯗꯒꯤ ꯏꯇꯞ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯒꯤꯗꯃꯛ, ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥꯕꯨ ꯍꯥꯠꯂꯕ? ꯑꯣ! ꯋꯥꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯄꯤꯕꯥꯗꯣ ꯍꯟꯗꯛꯇꯤ ꯃꯄꯥꯗ ꯏꯁꯥꯎ ꯁꯥꯎꯅ ꯋꯥꯍꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯍꯪ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯁꯨ ꯔꯤꯁꯤꯒꯤ ꯕꯕꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕ, ꯇꯨꯡꯒꯤ ꯅꯆꯥꯁꯤꯡꯒꯤ ꯈꯟꯗꯕ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ, ꯄꯩꯁꯥ, ꯏꯖꯠ ꯃꯗꯨ ꯈꯛꯇꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯅ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯃꯁꯨ ꯐꯪꯉꯤ꯫ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕꯁꯦ ꯅꯈꯣꯏꯅ ꯐꯠꯇꯕꯗꯒꯤꯅꯤ꯫ ꯂꯨꯈꯣꯏ ꯈꯪꯏ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ, ꯑꯗꯨꯕꯨ ꯀꯔꯤꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯤꯁꯤ ꯂꯨꯈꯣꯏꯒꯤ ꯈꯣꯡ ꯈꯣꯟꯗꯨꯅ ꯀꯞꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯅꯆꯥ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯗ ꯅꯠꯇꯅ ꯑꯩꯒꯤ ꯆꯪꯖꯐꯝꯁꯨ ꯂꯩꯇꯦ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯉꯥꯛꯄꯤꯌꯨ ꯁꯤꯃꯁꯨ ꯑꯩ ꯕꯕꯥꯗ ꯍꯥꯏꯖꯒꯦ꯫ ꯕꯕꯥ, ꯅꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯕꯕꯥ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯕꯥ ꯅꯆꯥ ꯕꯕꯥꯗ ꯋꯥ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯀꯔꯤ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯔꯤꯁꯤ ꯀꯞꯂꯤꯕꯒꯤ ꯈꯖꯥꯏꯗ ꯄꯛꯂꯤꯕ ꯄꯤꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯄꯤꯕꯥꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯇꯔꯥꯗꯣ ꯂꯣꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯉꯁꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯇꯣꯡ ꯈꯪꯗꯅ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯤꯕꯥꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯕꯕꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯕꯕꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯃꯗꯤ ꯇꯧꯕꯤꯒꯅꯨ ꯕꯕꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯄꯥꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯕꯕꯥ ꯀꯔꯤꯒꯨꯝꯕꯗ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯃꯤꯅꯝꯒꯤ ꯈꯟꯕꯤꯒꯅꯨ ꯃꯁꯤꯃꯇꯪꯗꯤ ꯅꯆꯥ ꯑꯩꯅ ꯕꯕꯥꯗ ꯊꯃꯣꯏꯁꯤꯡ ꯍꯥꯏꯖꯔꯤ ꯍꯥꯏꯔꯒ ꯔꯤꯁꯤꯗꯣ ꯍꯦꯟꯅ ꯀꯞꯂꯛꯏ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯒ ꯃꯥꯁꯨ ꯀꯞꯂꯒ ꯔꯤꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯚꯥꯏ ꯅꯥꯀꯜꯗꯒꯤ ꯔꯣꯕꯔꯠꯁꯨ ꯃꯤꯂꯨ ꯏꯔꯥ ꯆꯦꯟ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯌꯥꯔꯦꯁꯦ ꯇꯣꯛ ꯀꯩꯒꯤꯅꯣ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝ ꯁꯣꯟꯊꯔꯤꯕꯣ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯇꯞꯂꯞ ꯍꯧꯒꯠꯂꯛꯑꯒ ꯄꯤꯕꯥ ꯔꯣꯕꯔꯠ ꯔꯤꯁꯤ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯍꯧꯒꯠꯄꯤꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯂꯒ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯡꯒꯤ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯋꯥꯕꯅꯣ ꯇꯧꯒꯅꯨ ꯑꯗꯨꯝꯅ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯂꯨꯈꯣꯏ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯠꯂꯣ ꯄꯟꯊꯒꯅꯨ ꯅꯪꯒꯤ ꯃꯔꯨꯞꯀꯤꯗ ꯆꯠꯂꯣ ꯌꯨꯝꯗꯨꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯒ ꯅꯣꯏꯅ ꯁꯤꯗ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ ꯔꯤꯁꯤ ꯄꯤꯕꯥ ꯑꯅꯤꯗꯣ ꯂꯨꯈꯣꯏꯗ ꯌꯦꯡꯂꯛꯏ ꯂꯨꯈꯣꯏ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯀꯅꯥ ꯀꯅꯥꯗꯤ ꯈꯪꯈ꯭ꯔꯦ ꯔꯤꯁꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯀꯅꯥꯝ ꯈꯪꯗꯦ ꯕꯕꯥ ꯆꯠꯂꯣ ꯊꯨꯅ ꯑꯗꯨꯝꯅ ꯂꯩꯊꯒꯅꯨ ꯇꯧꯕ ꯌꯥꯕꯁꯤꯡꯗꯣ ꯇꯧꯅꯕ ꯄꯥꯎ ꯄꯤꯕ ꯌꯥꯕꯗꯤ ꯄꯤꯌꯨ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ ꯅꯔꯥꯅꯤ ꯅꯪꯅꯅꯤ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯩꯗꯧꯅꯤ ꯊꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯄꯥꯒꯤ ꯁꯅꯥ ꯆꯠꯂꯨꯅꯤ ꯅꯪꯕꯣ ꯅꯪꯒꯤꯁꯨ ꯅꯄꯥꯅꯤꯅꯤ ꯄꯤꯕꯥ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯄꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯄꯥꯕꯨꯡ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯅꯈꯣꯏꯅ ꯈꯜꯂꯨꯅꯨ ꯑꯩ ꯂꯩ ꯑꯩꯅ ꯁꯤꯟꯒꯅꯤ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯗꯦꯕ ꯀꯔꯃ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯁꯤꯅꯤ ꯔꯤꯇꯥꯅ ꯏꯃꯥꯒꯤ ꯁꯅꯥ ꯆꯠꯂꯣ ꯊꯤꯟꯊꯔꯅꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯌꯦꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯔꯤꯇꯥ ꯉꯁꯥꯏꯈꯩ ꯃꯆꯥꯁꯤꯡ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯣꯐꯤ ꯁꯦꯝꯂꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯝꯂꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯠꯄ ꯉꯝꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨ ꯌꯧꯔꯛꯂꯕꯗ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄꯅꯤ ꯄꯤꯕꯥ ꯃꯄꯥꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯆꯠꯂꯝꯃꯨ ꯊꯦꯡꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯁꯨ ꯐꯤ ꯍꯣꯡꯂꯒ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯋꯥꯈꯜ ꯈꯜꯂꯝꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯕꯒ ꯃꯥꯁꯨ ꯃꯄꯤ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯀꯔꯃꯁꯨ ꯃꯌꯥꯝ ꯍꯧ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯁꯤꯅ ꯃꯄꯥꯒꯤ ꯐꯪꯒꯗꯕ ꯃꯔꯥꯜꯗꯨꯃꯁꯨ ꯂꯨꯈꯣꯏꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇꯨꯃꯗꯤ ꯂꯣꯏꯁꯤꯟ ꯃꯣꯏꯅ ꯍꯤꯗꯥꯛ ꯊꯛꯂꯒ ꯂꯥꯛꯑꯒ ꯃꯆꯥꯒ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯈꯕꯅꯤ ꯍꯥꯏꯕ ꯑꯃꯗ ꯅꯥꯊꯩꯈꯤꯗꯨꯅ ꯔꯤꯁꯤꯒꯤ ꯃꯔꯥꯜꯗꯨꯃꯗꯤ ꯂꯨꯈꯣꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯣꯍꯦꯟ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯍꯤꯗꯥꯛ ꯊꯛꯂꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯔꯤꯁꯤꯒꯤ ꯈꯜꯂꯒ ꯃꯄꯥ ꯂꯨꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯗꯨꯗ ꯏꯟꯗꯨꯅ ꯄꯤꯕꯥ ꯔꯤꯁꯤ ꯑꯇꯩ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯋꯥꯐꯝꯗꯨꯗ ꯌꯥꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯃꯊꯥ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯃꯔꯨꯞ ꯃꯔꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨꯗ ꯄꯨꯜꯂꯤ ꯑꯃꯤꯇ꯭ꯔꯁꯨ ꯅꯥꯕ ꯐꯔꯗꯨꯅ ꯌꯥꯎꯔꯤ ꯀꯨꯏꯔꯦ ꯃꯁꯥ ꯀꯟꯕꯗꯤ ꯔꯤꯁꯤꯒꯤ ꯃꯄꯥꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯗꯦꯕ ꯀꯔꯃꯗꯨꯃꯗꯤ ꯑꯃꯤꯇ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯃꯔꯤꯗꯣ ꯃꯣꯏꯒꯤ ꯄꯨꯟꯐꯝ ꯀꯥꯗꯨꯗ ꯄꯨꯟꯅ ꯄꯤꯛꯇꯛꯄ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯔꯤꯉꯩ ꯑꯃꯤꯇ꯭ꯔꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯔꯣꯕꯔꯠꯅ ꯍꯧꯔꯛꯑꯦ ꯉꯥꯛꯇꯪ ꯄꯨꯟꯕꯁꯤꯗ ꯃꯥꯏ ꯐꯣꯟꯁꯦ ꯂꯥꯛꯑꯗꯧꯅꯤ ꯔꯤꯁꯤꯅ ꯇꯥꯕꯣꯛꯂꯩ MLA ꯃꯤꯅꯤꯁꯇꯔꯗ ꯍꯦꯜꯂꯤ ꯑꯁꯦꯡꯕ ꯇꯥꯅꯤꯡꯗꯦꯍꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯀꯣꯛ ꯊꯝꯈꯣ
ꯃꯌꯥꯝꯅ ꯉꯥꯡꯉꯤꯒꯗꯣ ꯇꯥꯗꯦ ꯑꯃꯤꯇ꯭ꯔ ꯃꯥꯅ ꯊꯣꯛꯄ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯐꯣꯟꯗꯣ ꯍꯦꯛ ꯄꯨꯊꯣꯔꯛꯄꯒ ꯅꯥꯀꯜꯗꯒꯤ ꯄꯤꯕꯥꯅ ꯇꯥꯞ ꯂꯥꯛꯈꯤ ꯀꯅꯥꯅꯣ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯑꯩ ꯑꯝꯇ ꯄꯥꯏꯒꯦ ꯅꯉꯧꯕꯖꯥꯠ ꯅꯠꯇꯦ ꯑꯃꯤꯇ꯭ꯔꯗꯣ ꯈꯨꯝꯕꯒ ꯑꯉꯥꯎꯕ ꯃꯔꯨꯞꯁꯤꯡꯗꯣ ꯑꯁꯨꯝꯅ ꯐꯖꯅ ꯀꯨꯏꯅ ꯄꯨꯜꯂꯨꯗꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔꯒꯤ ꯀꯣꯜ ꯂꯥꯛꯄ ꯃꯈꯣꯟꯗꯨꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯄꯥꯔꯇꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯃꯔꯤꯗꯣ ꯌꯥꯝ ꯉꯥꯎꯅꯕ ꯊꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯄꯨꯟꯕꯒꯤ ꯒ꯭ꯂꯥꯁ ꯑꯃꯅꯤꯇꯪ ꯄꯥꯏꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯐꯣꯟꯗꯣ ꯍꯟꯅꯒ ꯌꯦꯡꯗꯦ ꯐꯠ ꯍꯦꯛꯇ ꯄꯥꯏꯈꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯊꯥꯡꯒꯠꯂꯒ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯂꯛꯏ ꯍꯜꯂꯣ ꯐꯣꯟꯗꯒꯤ ꯇꯞꯂꯞ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯦꯝꯆꯥꯅ ꯑꯃꯤꯇ꯭ꯔ ꯇꯨꯝꯂꯕꯣ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯈꯣꯟꯖꯦꯜꯗꯨꯒ ꯋꯥꯍꯪꯗꯨꯒꯗ ꯄꯤꯕꯥ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯂꯦꯞꯄꯤ ꯑꯃꯤꯇ꯭ꯔꯗ ꯐꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯊꯝꯂꯤꯕ ꯐꯣꯟꯗꯣ ꯊꯥꯡꯊꯔꯒ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯦꯞ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯆꯦ ꯃꯆꯥ ꯂꯞ 3 ꯊꯣꯛꯄ ꯁ꯭ꯃꯥꯏꯂꯤꯡ ꯏꯃꯣꯖꯤ ꯑꯃꯒ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯄꯤꯕꯥꯗꯣ ꯑꯃꯤꯇ꯭ꯔꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯝꯅ ꯄꯤꯕꯥ ꯀꯔꯤꯝ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯃꯇꯧꯗꯨꯗ ꯑꯃꯤꯇ꯭ꯔꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯔꯤꯁꯤ ꯑꯃꯗꯤ ꯔꯣꯕꯔꯠꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯤꯕꯥꯅ ꯃꯤꯆꯤ ꯈꯠꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯄꯤꯕꯥꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯑꯅꯤꯗꯨꯗ ꯃꯀꯣꯛꯇꯣ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯣ ꯅꯥꯊꯩꯔꯒ ꯇꯞꯂꯞ ꯊꯥꯖꯗ ꯃꯣꯃꯣꯟ ꯇꯧꯔꯝꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯔꯤꯁꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯜꯂꯣ ꯆꯦꯝꯆꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯃꯤꯇ꯭ꯔꯗꯣ ꯑꯩꯒ ꯄꯥꯔꯇꯤ ꯇꯧꯔꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯈꯨꯝꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯂꯤ ꯂꯥꯏꯖꯗꯣ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕꯗꯣ ꯃꯄꯥꯅꯨꯄꯥ ꯄꯤꯕꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯏꯈꯪ ꯈꯪꯅ ꯏꯀꯥꯏꯔꯗꯨꯅ ꯂꯂꯤ ꯂꯂꯤ ꯍꯥꯏꯔꯤ ꯅꯥꯎ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯃꯤꯇ꯭ꯔ ꯍꯣꯏꯗꯗꯤ ꯁ꯭ꯋꯥꯏꯗ ꯍꯨꯔꯥꯟꯕ ꯌꯥꯝ ꯊꯣꯛꯏꯌꯦ ꯑꯗꯨꯏ ꯐꯥꯒꯦ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯆꯦꯝꯆꯥꯗꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯃꯤꯇ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯀꯩꯒꯤ ꯂꯣꯏꯔꯦ ꯂꯥꯏꯖꯗꯣ ꯑꯃꯨꯛꯇ ꯑꯣꯏꯕ ꯏꯀꯥꯏꯕꯅ ꯃꯄꯥꯅ ꯑꯗꯨꯝꯅꯒ ꯍꯪꯂꯛꯄꯗꯨꯗ ꯍꯥꯟꯅꯒ ꯏꯀꯥꯏꯔꯒ ꯂꯩꯕꯒ ꯍꯟꯗꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯆꯟꯗꯥꯗꯨꯗ ꯑꯃꯤꯇ꯭ꯔ ꯄ꯭ꯔꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯗꯒꯤ ꯐꯣꯟꯗꯣ ꯃꯨꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯑꯒ ꯀꯩꯗꯧꯔꯒꯦ ꯆꯦꯝꯆꯥ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯤꯕꯥꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯅꯤꯡꯕꯅ ꯃꯆꯤꯟ ꯑꯅꯤꯗꯣ ꯆꯞꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯞꯂꯞ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯐꯥꯝꯗ ꯂꯩꯌꯦ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯄꯛꯍꯪꯗ ꯍꯪꯉꯤ ꯑꯃꯤꯇ꯭ꯔꯗꯣ ꯃꯁꯥ ꯁꯣꯛꯈꯤꯕꯗꯨꯗ ꯁꯨꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥꯅ ꯉꯟꯅ ꯇꯨꯝꯃꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯄꯥ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯗ꯭ꯔꯒ ꯅꯪꯗꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯗꯨꯗꯤ ꯃꯥꯗꯤ ꯃꯁꯥ ꯁꯣꯟꯈ꯭ꯔꯤꯗꯨꯗꯤ ꯁꯥꯒꯩ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯑꯃꯤꯇ꯭ꯔꯗꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯆꯦꯛꯁꯤꯟꯕꯤꯔꯤꯅꯤꯅꯦ ꯀꯩꯅꯣ ꯑꯁ ꯅꯍꯥꯎ ꯀꯔꯤꯅꯣꯝ ꯌꯥꯎꯔꯤꯕ ꯌꯥꯗꯦꯕ ꯆꯦꯝꯆꯥꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯂꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯌꯥꯔꯦ ꯅꯣꯏ ꯄꯥꯔꯇꯤ ꯇꯧꯔꯤꯗꯥꯏ ꯇꯧꯍꯧꯔꯣ ꯑꯩ ꯊꯝꯃꯒꯦ ꯄꯤꯕꯥꯔꯤꯁꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯇꯥꯔꯁꯅ ꯃꯇꯥꯒꯨꯝ ꯀꯥꯟꯗꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯌꯨ ꯇꯞꯇꯥꯏ ꯄꯤꯊꯛꯑꯒ ꯃꯔꯣꯜ ꯍꯪꯉꯤ ꯇꯧꯅꯨꯀꯣ ꯅꯥꯎ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯃꯁꯥ ꯐꯔꯛꯇ ꯉꯥꯏꯔꯤꯕꯅꯦ ꯑꯉꯥꯡꯗꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯣꯏ ꯑꯉꯥꯡꯁꯦ ꯈꯟꯅ ꯅꯩꯔꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯤꯕꯥꯅ ꯑꯣꯏꯅ ꯐꯠꯀꯛꯏ ꯑꯗꯨꯒ ꯄꯤꯕꯥ ꯔꯤꯁꯤꯒ ꯔꯣꯕꯔꯠꯀꯗ ꯍꯥꯏꯐꯦꯠ ꯃꯤꯆꯤ ꯈꯠꯆꯜꯂꯝꯃꯒ ꯑꯃꯤꯇ꯭ꯔꯗ ꯌꯦꯡꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯛꯅꯕ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯀꯝꯗꯧꯁꯦꯕ ꯆꯤꯆꯦ ꯃꯆꯥꯒꯤ ꯑꯕꯨꯡꯉꯣ ꯃꯆꯥ ꯑꯃꯤꯇ꯭ꯔ ꯃꯌꯥ ꯏ ꯍꯤꯒꯠꯂꯒ ꯇꯦꯕꯜꯗꯒꯤ ꯆꯥꯅꯕꯗꯣ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯋꯥꯊꯤ ꯇꯧꯅ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅ ꯀꯜꯂꯛꯄꯁꯦ ꯀꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤ ꯃꯤ ꯅꯨꯡꯁꯤꯅꯖꯕꯁꯤꯗ ꯄꯤꯕꯥ ꯑꯃꯤꯇ꯭ꯔꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯛꯊꯤ ꯆꯞꯂꯛꯏ ꯅꯨꯡꯁꯤꯅꯖꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯁꯤꯅꯤ ꯍꯩ ꯍꯨꯔꯥꯟꯕ ꯁꯣꯝꯗ ꯑꯩꯅ ꯍꯨꯔꯥꯟꯕ ꯁꯥꯔꯒ ꯍꯨꯕ ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯟꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯨꯔꯒ ꯂꯩꯔꯝꯃꯤꯅꯦ ꯍꯩ ꯅꯤꯡꯊꯧꯅꯕꯨ ꯍꯨꯔꯥꯟꯅꯕ꯭ꯔꯣ ꯅꯤꯡꯊꯧ ꯍꯥꯏꯁꯤꯗꯤꯅꯦ ꯂꯦꯝꯅ ꯐꯜꯂꯒ ꯈꯤꯟꯒꯥꯏꯅꯤ ꯈꯥꯏꯔꯒꯅꯦ ꯆꯥꯗꯧꯕꯅꯤ ꯑꯗꯨꯏꯅꯤꯅꯦ ꯆꯦꯝꯆꯥꯅ ꯅꯒꯨꯟ ꯈꯪꯕꯒꯤ ꯅꯪꯅ ꯆꯥꯅꯤꯡꯅ ꯇꯨꯃꯤꯟ ꯍꯨꯒꯦ ꯇꯧꯕ ꯉꯥꯗꯣ ꯂꯦꯝꯅ ꯆꯥꯅꯕꯅ ꯅꯃꯥꯡꯗ ꯊꯥꯡꯖꯤꯟꯕꯤꯔꯤꯗꯣ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯑꯗꯨꯒꯁꯨ ꯃꯥꯅ ꯃꯤ ꯅꯨꯡꯁꯤꯅꯖꯕꯁꯤꯗꯁꯨ ꯀꯜꯂꯛꯏ ꯏꯕꯣ ꯅꯪ ꯐꯨꯗꯤ ꯐꯨꯅꯤꯡꯂꯕꯅꯤꯀꯣ ꯏꯆꯦꯟ ꯑꯣꯏꯕꯩ ꯅꯥꯜꯂ ꯊꯝꯕꯤꯔꯕꯅꯤ ꯃꯁꯛꯁꯤꯒ ꯁꯛꯁꯤꯗꯅꯤꯅꯦ ꯍꯌꯦꯡ ꯏꯕꯥꯏ ꯃꯆꯥ ꯀꯧꯗꯣꯏꯁꯦ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗꯣ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦ ꯅꯥꯀꯜꯗꯒꯤ ꯔꯣꯕꯔꯠꯀ ꯔꯤꯁꯤꯒꯅ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯔꯦ ꯑꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ
ꯑꯔꯩꯕ ꯖꯨꯔꯥ ꯆꯥꯕ ꯄꯨꯡꯕꯥ ꯐꯥꯔꯕ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯅꯍꯥ ꯍꯪꯕ ꯑꯩꯈꯣꯏꯗꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯃꯤꯇ꯭ꯔ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯁꯥꯗꯣꯔꯤꯁꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ꯫ ꯁꯛ ꯍꯥꯏꯔꯦ ꯊꯤꯔꯞ, ꯀꯨꯆꯨ ꯍꯥꯏꯔꯦ ꯃꯨꯔꯞ, ꯅꯨꯄꯤ ꯊꯦꯝꯕꯁꯨ ꯍꯩꯇꯦ꯫ ꯋꯥꯡꯕ ꯐꯤꯒꯔ ꯐꯖꯕꯗꯨꯅꯒꯗꯤ ꯆꯠꯅꯗꯦ ꯍꯥꯏꯔꯤꯕ꯫ ꯁꯦ ꯅꯌꯥꯝꯕ ꯍꯣꯏꯗꯤ ꯁꯛ ꯍꯥꯏꯔꯦ ꯁꯔꯨꯛ ꯈꯥꯟ, ꯀꯨꯆꯨ ꯍꯥꯏꯔꯦ ꯀꯣꯔꯤꯌꯥꯒꯤ ꯀꯩꯕ ꯅꯣꯏꯒꯤ ꯖꯨꯡꯀꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯒ ꯍꯦꯟꯗꯧ ꯅꯠꯇꯦ꯫ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤ ꯊꯦꯝꯕ, ꯑꯣꯏꯅ ꯁꯟꯕ, ꯀꯤꯁꯤꯟꯕ ꯂꯣꯏ ꯑꯃꯨꯛ ꯍꯩꯖꯤꯜꯂꯦ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯣꯞ ꯄꯣꯞ ꯍꯦꯛ ꯀꯦꯜꯂꯦꯗꯣ꯫ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯄꯤꯕꯥꯅ ꯐꯣ ꯏꯕꯥꯏ ꯃꯆꯥ ꯀꯧꯗꯣꯔꯤꯁꯦ꯫ ꯅꯥꯀꯜꯗꯒꯤ ꯄꯤꯕꯥꯅ ꯑꯃꯤꯇ꯭ꯔꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯛꯏ꯫ ꯑꯃꯤꯇ꯭ꯔ ꯏꯈꯪ ꯈꯪꯅ ꯅꯥꯏꯅꯦ ꯃꯤꯅꯥꯏ ꯀꯩꯅꯣ? ꯆꯍꯤ 50ꯃꯨꯛ ꯖꯨꯒꯥꯂꯤ ꯆꯦꯜꯂꯛꯄ ꯃꯤꯒꯤ ꯍꯩꯒꯠꯂꯕ ꯃꯈꯨꯠꯀꯅꯦ ꯆꯞ ꯌꯨꯡꯃꯅꯦ ꯀꯛ ꯀꯛ ꯍꯦꯛ ꯂꯥꯎꯔꯤꯕ꯫ ꯄꯦꯄ ꯑꯉꯥꯡ ꯇꯥꯅꯤꯡꯗꯦ꯫ ꯀꯅꯥ ꯍꯥꯏꯅꯣ ꯔꯣꯕꯔꯠꯀꯤ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯗꯅ? ꯐꯪꯉꯝꯅꯤ, ꯂꯩꯔꯝꯅꯤ, ꯃꯤꯅ ꯍꯥꯟꯅ ꯂꯩꯔꯝ꯫ ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯂꯩꯈ꯭ꯔꯦꯕ? ꯀꯔꯝ ꯀꯥꯟꯗ? ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯅꯥ? ꯔꯤꯁꯤ ꯍꯣꯏꯃꯥꯏ ꯍꯥꯏꯗꯦ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯥꯗꯨꯅ ꯊꯛꯐꯝ ꯊꯣꯛꯄ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔꯗꯤ ꯉꯥꯡꯖꯔꯒꯦꯗ ꯂꯩꯖꯔꯕ ꯃꯤꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯅꯣꯅ ꯄꯤꯕꯥ, ꯅꯨꯄꯥꯁꯤ ꯃꯁꯥꯐꯥꯎ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ? ꯀꯥꯏꯗꯩꯅꯣ? ꯃꯪꯗꯒ ꯎꯈꯤꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗꯒ ꯀꯣꯏꯆꯠ ꯆꯠꯄ ꯑꯉꯥꯎꯕꯤꯔꯝꯃꯤ? ꯄꯤꯕꯥ ꯒ꯭ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯔꯦꯗ ꯋꯥꯏꯟꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯒ ꯔꯣꯕꯔꯠꯇ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯂꯒ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯅꯤꯗ꯫ ꯅꯝꯕꯔꯒꯁꯨ ꯂꯩꯅꯈ꯭ꯔꯗꯥꯏꯅꯦ ꯅꯪꯕꯣ? ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯐꯨꯕꯤꯒꯦ ꯇꯧꯗꯅ ꯑꯩꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯅꯒ ꯇꯧꯈ꯭ꯔꯤꯅꯤ, ꯍꯧꯖꯤꯛꯇꯒ ꯀꯥꯎꯁꯟꯅꯗꯅ꯫ ꯑꯃꯤꯇ꯭ꯔꯗꯣ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯚꯥꯂꯣ, ꯐꯖꯩꯅꯦ꯫ ꯑꯩꯗꯔꯕꯣ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯃꯥꯁꯨ ꯑꯣꯏꯔꯝꯂꯤꯕꯣꯏꯔꯦ꯫ ꯍꯩ, ꯑꯩꯗꯤ ꯏꯊꯛ ꯑꯍꯟ ꯑꯣꯏꯕꯒꯤ ꯉꯝꯖꯕꯅꯤ꯫ ꯁꯤꯐꯥꯎ ꯅꯨꯄꯤꯅ ꯉꯝꯃꯦꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯐꯠꯖꯗꯦꯍꯦ, ꯇꯧꯔꯤ ꯙꯞꯇꯨꯒ ꯅꯨꯄꯤꯅ ꯉꯝꯃꯦ ꯒꯥꯏꯗꯨꯗꯤ ꯂꯦꯝꯗꯦ ꯏꯕꯣ꯫ ꯔꯣꯕꯔꯠ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯄꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨ ꯅꯤꯡꯁꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯇ ꯐꯨꯒꯦ ꯇꯧꯏ ꯍꯥꯏꯕꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯄꯤꯕꯥꯗ ꯊꯤꯜꯂꯒ ꯍꯥꯏꯔꯤ꯫ ꯑꯣ ꯑꯗꯨꯏ ꯅꯨꯄꯤꯗꯨꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯑꯁ ꯑꯩꯗꯤ ꯅꯪꯅ ꯅꯣꯏ ꯏꯕꯦꯝꯃꯗꯣ ꯅꯦꯠ ꯍꯥꯡꯍꯜꯂꯣꯅ ꯂꯥꯟ ꯇꯧꯕꯩ ꯅꯦꯛꯁ ꯊꯥꯕꯗꯨꯗ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯀꯩꯝ ꯍꯥꯏꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗꯤ꯫ ꯄꯤꯕꯥꯁꯨ ꯅꯣꯡꯃꯩ ꯅꯣꯛꯅꯩ꯫ ꯀꯥꯟꯅꯗꯦꯕꯣ, ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ, ꯐꯪꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯗꯨ ꯀꯣꯏꯁꯤꯜꯂꯣ꯫ ꯃꯤ ꯐꯕꯅꯤ, ꯃꯉꯥꯎ ꯈꯔ ꯊꯤꯕꯩ ꯋꯥꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯨꯒꯦ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯕꯥꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯃꯗꯣ ꯅꯦꯠ ꯍꯥꯡꯅꯕ ꯂꯥꯟ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ꯫ ꯌꯥꯏ, ꯃꯁꯛ ꯊꯤꯕꯗꯤ ꯅꯠꯇꯦ, ꯃꯤꯕꯨꯗꯤ ꯈꯖꯤꯛ ꯄꯤꯛꯏ꯫ ꯍꯣꯏꯗ, ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯊꯥꯡꯕ ꯂꯥꯏꯅꯕ ꯀꯥꯟꯅꯗꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯇꯦꯛꯁ ꯊꯥꯖꯤꯟꯍꯧꯒꯦ꯫ ꯑꯃꯤꯇ꯭ꯔꯅ ꯍꯣꯔꯦꯟꯒ ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛ ꯀꯣꯜ ꯇꯧ, ꯑꯩ ꯈꯪꯗꯦ, ꯔꯤꯁꯤ ꯏꯕꯥꯅꯤ ꯈꯪꯕ ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯇꯧꯔꯝꯕ ꯊꯕꯛꯅꯤ, ꯍꯧꯖꯤꯛ ꯇꯧ ꯑꯩꯈꯣꯏ ꯃꯥꯡꯗ꯫ ꯔꯣꯕꯔꯠ ꯄꯤꯕꯥꯗ ꯅꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯄꯤꯕꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯣ, ꯌꯥꯔꯔꯣꯏ꯫ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯣꯜ ꯇꯧꯔꯒ? ꯑꯃꯤꯇ꯭ꯔꯅ ꯍꯩ ꯑꯃꯨꯕꯥ, ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯤꯗꯣ ꯊꯥꯡꯉꯒ ꯄꯨꯅꯤꯡꯉꯗꯤ ꯉꯝꯅ ꯋꯥꯔꯤ ꯁꯥꯎꯅꯦ꯫ ꯑꯁ ꯑꯃꯤꯇ꯭ꯔ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯃꯨꯏꯌꯦꯕꯨ ꯃꯨꯏ ꯍꯥꯏꯕꯅꯤ, ꯀꯔꯤ ꯍꯥꯏꯃꯟꯕꯅꯣ? ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯕꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯪꯉꯤ, ꯇꯣꯛꯑꯣ, ꯀꯣꯏꯔꯨꯅꯨ꯫ ꯍꯦꯔꯥ ꯅꯪꯁꯨ꯫ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯐꯣꯟꯗꯣ ꯐꯠ ꯐꯠ ꯅꯝꯂꯒ ꯃꯤꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯠ ꯍꯦꯛꯇ ꯄꯥꯏꯔꯛꯇꯦ, ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯊꯦꯡꯂꯕꯅꯤ, ꯄꯨꯡ 10 ꯇꯥꯒꯗꯧꯔꯕꯅꯤ꯫ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯟ ꯔꯣꯕꯔꯠꯅ ꯍꯥꯏꯔꯤ꯫ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ? ꯄꯥꯏꯗꯦ ꯃꯤ꯫ ꯄꯤꯕꯥ ꯔꯣꯕꯔꯠꯀꯤ ꯃꯇꯧ ꯌꯦꯡꯅ ꯌꯦꯡꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯒ ꯆꯤꯡꯕ ꯍꯧꯏ꯫ ꯌꯦꯡꯉꯨ, ꯔꯤꯡ ꯇꯠꯇ꯭ꯔꯤꯐꯥꯎ꯫ ꯈꯤꯡꯉꯨ, ꯄꯥꯏꯗ꯭ꯔꯦꯗꯅ ꯅꯗꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯡꯗꯣ ꯐꯅ ꯈꯤꯡꯂ ꯃꯇꯨꯡꯗ ꯐꯣꯟꯗꯣ ꯃꯤꯁꯀꯣꯜ ꯇꯥꯔꯝꯗꯥꯏꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯤꯁꯅꯥꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯔꯣꯕꯔꯠ ꯐꯣꯟꯗꯣ ꯂꯥꯎꯠ ꯊꯥꯏ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯒ ꯇꯨꯝꯃꯕꯣ? ꯇꯨꯝꯃꯤ꯫ ꯀꯅꯥꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ? ꯑꯩꯅꯦ, ꯔꯣꯕꯔꯠꯅꯦ꯫ ꯌꯥꯝ ꯇꯨꯝꯅꯤꯡꯉꯕꯣ? ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯁꯦ ꯇꯧꯅꯤ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯅꯤꯡꯁꯤꯡꯈꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯐꯣꯟ ꯇꯧꯔꯛꯏꯕ? ꯉꯝꯃꯔꯣꯏ, ꯍꯟꯗꯛꯇꯤꯅꯦ ꯑꯩ ꯌꯥꯎꯕꯒ ꯃꯣꯏ ꯃꯁꯥ ꯃꯁꯥ ꯍꯥꯏꯅꯍꯜꯂꯨ꯫ ꯃꯣꯏ ꯁꯥꯎꯅꯔꯒ ꯅꯦꯠ ꯂꯣꯟꯅꯔꯦ, ꯑꯗꯨꯒ ꯑꯩꯗꯒ ꯄꯥꯈꯣꯟ ꯁꯤꯗꯅ ꯙꯞ ꯇꯧꯗꯅ ꯉꯝꯗ꯭ꯔꯦ꯫ ꯋꯥꯗꯨꯗ ꯃꯔꯣꯜ ꯈꯪꯕ ꯄꯤꯕꯥ ꯔꯣꯕꯔꯠ ꯑꯅꯤꯗꯨꯗꯤ ꯃꯀꯣꯜ ꯊꯣꯛꯇ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯔꯣꯜ ꯈꯪꯗꯕ ꯑꯃꯤꯇ꯭ꯔꯗꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯄꯤꯕꯥꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯂꯥꯝꯂꯒ ꯂꯧꯗꯨꯅ ꯆꯤꯡꯏ꯫ ꯀꯩꯒꯤ ꯅꯣꯛꯂꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯤꯆꯤ ꯆꯣꯈꯠꯂꯛꯏ꯫
ꯔꯣꯕꯔꯠ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯑꯃꯒ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯉꯝꯃꯨꯅꯨ ꯀꯩꯗꯧꯕꯩ ꯃꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯅꯪꯅ ꯊꯦꯝꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯅ ꯁꯥꯎꯕꯗ ꯑꯣꯏꯅ ꯊꯦꯝꯃꯛꯇꯧꯅꯤ꯫ ꯅꯨꯄꯤꯗꯨ ꯇꯨꯝꯂꯨꯕꯒꯤ ꯇꯔꯪ ꯏꯆꯠ ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯌꯦꯡ ꯅꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯀꯦ, ꯐꯨꯕꯤꯅꯣ ꯍꯥꯏꯕ꯫ ꯃꯤꯁꯅꯥꯗꯣ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ, ꯑꯃꯨꯛꯁꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯅꯪ ꯇꯨꯝꯃꯨꯕꯒꯤ ꯃꯪꯉꯤ꯫ ꯐꯔꯦ, ꯃꯈꯥ ꯑꯃꯨꯛ ꯇꯨꯝꯖꯔꯣ, ꯊꯝꯃꯒꯦꯀꯣ꯫ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯐꯣꯟꯗꯣ ꯐꯠ ꯀꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯔꯤꯗꯣ ꯋꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯣꯏꯔꯦ ꯃꯔꯤꯁꯦ ꯉꯁꯤꯗꯤ, ꯃꯈꯦ ꯂꯥꯡꯕꯗ꯫ ꯌꯥꯝꯗꯅ ꯈꯔ ꯊꯥꯖꯤꯟꯈꯤꯕꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ, ꯅꯨꯡꯉꯥꯏꯕꯗ ꯇꯧꯔꯤ꯫ ꯃꯇꯧꯁꯤꯡꯗꯣ ꯍꯦꯛ ꯄꯨꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯔꯤꯃꯛ ꯋꯥꯈꯜ ꯃꯥꯟꯅꯅ ꯊꯥꯡꯃꯤꯟꯅꯔꯛꯄ ꯈꯣꯡꯊꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯑꯣꯏꯒꯦꯔꯥ, ꯌꯦꯡꯅꯕꯒꯤ ꯂꯝꯕꯤꯗ ꯑꯣꯏꯒꯦꯔꯥ, ꯃꯔꯝ ꯑꯃꯗ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯃꯔꯤꯁꯤꯗ ꯍꯦꯟꯖꯟꯕ ꯉꯝꯗ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯇꯧꯔꯤꯗꯣ, ꯃꯈꯣꯏ ꯃꯔꯤ ꯃꯥꯟꯅꯔꯒ ꯃꯤꯁꯅꯥꯗ ꯇꯧꯔꯤꯗꯣ ꯀꯣꯛ ꯍꯦꯛ ꯉꯥꯎꯍꯟꯕꯅꯤ꯫ ꯃꯤꯁꯅꯥ ꯈꯛ ꯅꯠꯇꯦ, ꯂꯥꯏꯖꯁꯨꯅꯤ꯫ ꯑꯗꯨꯃꯛꯁꯨ ꯊꯃꯣꯏꯗꯤ ꯂꯣꯏꯅ ꯁꯦꯡꯅꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯔꯛꯇꯨꯗ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ, ꯑꯣꯀꯦ, ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯍꯥꯏꯗꯣ꯫ ꯑꯣꯀꯦ, ꯂꯣꯏꯁꯤꯜꯂꯁꯤ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ, ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯀꯥꯏꯅꯔꯁꯤ꯫ ꯑꯗꯣ ꯄꯤꯕꯥ, ꯃꯌꯥꯝꯒꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦ, ꯀꯟꯐꯥꯔꯝ ꯇꯥꯔꯦ꯫ ꯅꯪꯒꯤꯅ ꯀꯝꯗꯧꯕ? ꯐꯅ ꯀꯨꯏꯔꯝꯅꯤꯗ ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯪꯈꯤꯕꯗꯣ, ꯎꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯄꯤꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯔꯣꯕꯔꯠꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯂꯩ꯫ ꯍꯨꯔꯦꯗ, ꯀꯨꯏꯔꯦ, ꯏꯈꯨꯠꯅ ꯄꯥꯏꯔꯦ꯫ ꯑꯃꯤꯇ꯭ꯔꯅ, ꯑꯗꯨꯗꯤ ꯎꯍꯜꯂꯣꯗꯅ ꯑꯩꯈꯣꯏꯗꯨꯁꯨ꯫ ꯀꯨꯏꯔꯔꯣꯏ, ꯎꯍꯜꯂꯅꯤ꯫ ꯁꯤꯗꯩꯁꯤꯗꯤ ꯍꯨꯔꯥꯟꯕ ꯑꯩꯅ ꯍꯨꯔꯨꯕ ꯄꯣꯠ ꯅꯣꯏꯗ ꯎꯍꯟꯗꯣꯔꯕꯅꯤꯅ ꯍꯨꯔꯥꯟꯕ ꯃꯤꯡꯊꯣꯜ ꯑꯣꯏꯔꯣꯏ, ꯂꯦꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ, ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ, ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧꯔꯦꯜ꯫